ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯥꯅꯟ ꯃꯣꯕꯥꯏꯜ ꯇꯤꯝꯒꯤ ꯀꯃꯥꯟꯗꯔ ꯏꯌꯥꯝꯕ ꯀꯥꯅꯟ ꯅꯣꯡꯃꯩꯅ ꯄꯥꯜꯂꯩꯈꯣꯡꯗ ꯑꯗꯨꯒꯤ ꯏꯌꯥꯝꯕ ꯀꯣꯔꯧꯅ ꯃꯃꯥꯡꯗ ꯕꯥꯏꯛ ꯊꯧꯔꯒ ꯂꯝꯕꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯏꯌꯥꯝꯕ ꯀꯣꯔꯧ ꯉꯥꯟꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯈꯟꯕꯁꯤꯗ ꯁꯤꯗꯅꯤ ꯏꯌꯥꯝꯕ ꯀꯣꯔꯧ ꯉꯥꯟꯕꯅ ꯉꯁꯤꯐꯥꯎꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯏꯕ ꯃꯥꯏꯊꯤꯕ ꯂꯩꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯗꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯒꯅꯤ ꯁꯨꯃꯥꯏꯅ ꯑꯇꯥꯡꯕ ꯂꯤꯗꯔꯅꯤ ꯃꯃꯥꯡꯗ ꯕꯥꯏꯛ ꯊꯧꯔꯤꯁꯦ ꯏꯌꯥꯝꯕ ꯀꯣꯔꯧꯅꯤ मानो बुद्धि रखो स्माइल प्रोग्राम है जब कोई सीरियस आ रहे हो कारण माली नर्वस फाइट तो बुरी है माने करम अखोई ममिंग पदुदसु करम लीडरना सुमाइना मागी लेमिन जामिनबा मयाम दो सोको मतम सुमाइ तो करम याउगे लंगथो मा सियनगिबा ngaतने अखोई यामा मुसिंग बुरिल यामदि मचिन मनाउदोना मागी मचिन मनाउदोना खल्लगा होजे लंबी क्लियर तौरी